की साइड के हैजगदबदी अते के सुनते विलेज वॉलंटियर नापसिन सुंगाकदबनी पाउमी की सु तसेंग ममा कोइले अदु इसार थोकिबो थोदोकी दुसु खोई स्टेट फोर्स ना अथुबो मतंदा मदुसु थिदोपि बेयामना दरकार होय नत्रगदि अखोय मसिजे सुमाइना लेनरगदि मसि यामना सरकार पालिबा कोई कुलदीप खोई एडवाइजर ओइना लेबा अदुबा मियोय म्यामसु लेना सुमाइना थोन बसे याम नुआइते बीजेपी लेंगा की लुचिंग सिंगना नोंम की तोगान तोगानबा वाफम पुथोक्तुना मियामद चममनबा पोखलिबा असि तौबिगनु हाइना इमागी मैरागी कन्वेनर थोकचोम सुजाताना हाइख्रे ngasi manipur press club ki thangjing hall da pangthokiba paugi mifam amada wafam asi phongdokladuna sujata na hai haukiba april kul gi numidang da masakhang da bamioi kharana imagi mairagi convener thokchom sujata gi yumda nongmai kapsilamba thodokta chena bamioi sing puthokpi haiduna imphal police station da thagalakiba report ado ngasi phauba thabak to onthokpa ngamdana leiriba asina takpade lamdam asal leiriba state force sing asi mathauna karisu leitrabara asiguma thodok kaya asi lengak asina tumini yengduna leikigadra masida natana miyambu mitna singhaliba paumi singdasu asiguma thawong chatharakpa haibasi yamna leibak thibane aikhoi masel gi marakta asiguma thabak kaya chatharaklabadi tungda nungainadaba ama oiraklagani senjau paiba kharagi khujin thorangdagi asiguma thabak tawriba miyoi sing asiguma thawong ase matung tana makha tana tawbiganu thokliba lan asigi asengba podlam amatasu लेंगाक असने मियाम द खंगंदे मियाम नोम की अवाब पीरगा नमथदुन थमगनी खलिबा लेंगा के वखलोन असिना मणिपुर लेरिबा ममा ओबी कया पुनसिंदुना करिगुम थबक खरा तौरसिरा हाइबा वखल फोब लागले हाइरी स्टेट फोर्स की मथौना याम सोलब जानो मरम दिसी स्टेट अब तोपद ओरगदि दुम पुथोप दुंगम नै आदो अखोइगी ओइनदि मसि सुना मत ममा बमांग तौबा म्याम सु सिमदि फारे दगी डॉक्टर की मफम दो ओरो एडवोकेट दो ओरो अनम बद दुम सिमत थबक से याम तौराबनिना मसि याम नुंगाइ जते आदो सि सरकार ना दुम तुमिना येगा ले दोरिब्रा मसीगी खोई एक्शन से खर कन्न लोबीबा मदि दरकार होय हाबा पोतुनि ngasi ngarangdasu akhoi press khoi paumi amadasu sumaina tawrami haiba matai adu sunungai ti paumi haiba se tasena haibada mukoisu lebak ki damakta iramdam sim yam sida achumba potu pothokna ba haidana khona dana bai kai khangda ge chachari bani chasing na nomoi paira chapado moisu moin paijeri ba camera moin paijeri ba phone adu duna moina capture tawra ko charaga prajamiyam da gyan ta hana bhona jabani aduna akhoi gi mamai gi maya gi side ge hejagdabadi ate ke sunate village volunteer napasin sunga kadabani paumi gi su tasena mama koile adu isara thokiba thodoki dusu khoi gi state force na athuba matamda madusu thidopi beamna darkar hoy natraga de akhoi message sumaina leinaragadi masi yamna sarkar paliba khoi gi कुलदीप खोई एडवाइजर ओइना लेबा अदुबा मियोय म्यामसु लेना सुमाइना थोन बसे याम नुआइते